फार्म मपूना महाकी लाइसेंस नोंमैना कापदा फार्म सेनबा मियोय अमा लेखिद्रे थौदो अदु यानिंगदबा फोंगदोक्तुना जेसी अमा सेंबगा लोइनना मणिपुर लेंगाक्ता तोगान वकत सिंह तक्सिनख्रे वकत सिंह पीद्रिबा फावबा असि भागचांग लौरोय हाइदि पुलिस की पावगी मतुंग इना थौदोकदु ngarang numidang pung 9 makhairom tabada Thobal district ki Hairok police station ki manung chanba Hairok Khangrok ta nongna saba farm aba sangabaga mari leinana chakchang haizan abda thokibani Leikhidare farm sangaba ngakpigani farm sangba miyo adugi maming Laishram tombi chahi nifu manga Hairok part 2 Debi mandop lekai degini aduga Mahak pu nongmei kap liba farm apu adugi mamingna ningthauzam Rajani Kanta chahi nifu marini Mahak na Hairok part 2 mayai lekai degini thogdok thokiba mafam adu makoi anigi yumdagi chaurakna kilometer mari rom lapma leiba chingkhong maya nanga leiba lokol amadani phamapu Rajnikanta police na fabaga loinana tombibu Mahakna nongmaina kapani haiba Mahak masana su iyajare haina police ki maikai deki fongdorakli amaromda thogdo adugi pau mathang tanarakpadagi ngarang numidang pung 13 makhairom tarakpada khoisaungnaraba miyam na phamapu Rajnikanta gi yum thudektuna akai atoi thokhankhre mihat adu bupenda ba fongdokuna Leikhidare Laishram tombi gi loinabi Laishram padamana fongdorakpada mahaki mapuroiba du icham chamna thabak sujaraga hingjabani mahaki mapuroiba bu kari maram gi hatpiribano mapuroiba gi maral kari no takpiu mapuroiba adu ngasi fawda kana kumba mioi amataga nungaina daba saungnaba amatasu Leikhidare mapuroiba bu kari maram gi hatpiribano maram madu khanghanbiu leihoriba macha ahum mapuroiba yaudana karamna yokani mapuroibana pupna hodarambani haiki Marak asida mihat asiga mari leinana ngasi ayu pung 9 taba matamda Hairok part 2 Debi mandop lekai gi Divine Nongpok Ningthau Youth Club ki ta miyam gi oiba mifam ama pangthoktuna mihat asiga mari leinana JC against cold blood murder of Laishram tombi haiba ama semduna Manipur lengakta tongan ba wakat sing taksinkhre ngasi semkiba JC na takiba warek ki matung ina tamthiraba mihat asi kana gomba mioi kharaga lautuna naga chathaba mihat amani haina lawi maram aduna chenariba mioi sing fagatuna logi oiba matik chaba chera fanghanba Leikhidare tombi gi imungda mihat asira chenariba imungna sel oina lupa lakh gyangkhai pihanba haina su lepnaki aroibada Leikhidare tombi gi thawai yaudra haksang Rajnikanta ki farm da leirol channaba haina su lepnaki haidba warep sing asi thabak taw onthoktriba phawba asi bhakjang lawdaba haina su lepnaki thodok asiga mari leinana ngasi nungthil pung 3 makhai taba matamda JC against cold blooded murder of Laishram tombi singna takiba warep mari yawba memorandum ama Thobal DC amadi SP da pisinkhre mihat asiga mari leinana ngasi Hairok part 2 Debi mandopta JC na sinduna miyam gi oiba sit in protest amasu pangthoki protest aduda Laishram tombi gi mihat yaningde mihat pada chenaba mioi sing dan DPU gun culture thado u micham miyam gi punsi ngak senbiu haina thaba placard kayama painaki darna aduda mihat pada chenaba mioi sing dan DP gedabani tombi gi mihat yaningde license kan na mihat pa maram chade amadi achumba wayel puthokpiu haibe slogan kya sulnauki amadi JC gi convener Lakshmina mihat asige achumba wayel phanghallu amadi JC gi warep sing thabak ta onthokpiu haina mari leinaba sing da taksinkhre asi akhoi gi sina silliba sit in protest asi kari maramdagi phamlibano haibasi akhoi mihat asi yaningdabagi damakta phamlibani mara leijada bai chamchamba mi amabu nongmaina kaptuna hatpa haibasi akhoi taseng yaningde ngasi akhoi gi lekai da thugliba sumna aji kana hayeng na kana gida adi hangchin na kana gida thopani haiba tamba ngamba nate akhoi tombi gi mihat asi Laishram tombi gi mihat asi akhoi taseng yaningde JC na taliba dimalasi athuba matamda phanghanbiu JC na taliba dimalasi matam athuba matamda dimalasi pibiu adu natrabde akhoi makha tana khongjang changsilakhini singdani tombi gi mihat license ka nami hapa asum bawal tombi gi mihat ka nami hapa asum bawal